Hojik Pobaki report ki matungina ahing ako chidati ahing oi kre amasung ahing si makoi the lines and the lines queue ni hairi aduga yamna kanna voting chatari aduga Hojik Pobaki condition dasu Hojik Pobaki condition dasu makoi ni se Donald Trump and Kamala Harris makoi ni se kanana heli kanana hende se haim gamde mafam da amana project to mafam da amana project to haibu ke pau ni ju pau da aduna kari amata haingamdri report singna animaksu next president oibagi kudok chap se lobagi rest cheli amarom da sum hai amarom da di asum hai Alabama, Oklahoma, Tennessee, Florida, South Carolina, Indiana, Kentucky amadi West Virginia masida Trump ne hena chele sini masida Trump ne hena chele aduka Connecticut, Maryland, Massachusetts, Rhode Island, and Vermont masina Harris ki oine chele sini masini condition hai pu means Trump ki sina ama anida opo amanida hena phagat pagi mong di ure aduga polling asi complete United States chatharini aduga mafam kharadadi poll si loisan duna close tawduna lakle sini aduga mafam ka hojik chathari aduga makhoi sidda khana chaina ba amadi problem thokpagi wa oide sini am fajaba security tight ka loina na chathari hojik su chathari America की history da asuk sathiba election asuk neck to neck the challenge oibase kai da su yaukidri sini amana am hen ki bama amana khara wat ki bama adum tawi hai adu pu hada ki city neck to fight 1920 adu ki resta khajik kharak te hena ga chatpa adu ki mong ni pre election survey da su makhoi ani me candidate nation wise yang lakpoda neck to neck fight oiba ki wafam ni adu ka makhoi ani bak na khwai de ki hena chakani haina khali se decisive moment oina khali se 7 swing states Arizona, Georgia, Michigan, Nevada, North Carolina, Pennsylvania and Wisconsin hariba mafam taret asidagi ni hairi aduga khangada bana total 270 phangba tai kana gumba amana ngamge hairagati aduga hojik phawbagi position da di Trump na win oirakpase makoi ya da declare tawdana ID mongam da lakla mare masida Trump na khara heli hairi Alabama hariba mafam se Trump win hai kre Mississippi Trump win hai kre Oklahoma Trump win hai kre Tennessee hariba mafam se Trump win hai kre masi South Carolina masi su Trump win hai kre Florida Trump win hai kre asiga loina na Harris Massachusetts Harris na ngamme haire masiga loina asai han da panjakhra bani Harris na ngamba su mafam ahum mari ne adu Trump na ngamba sina khara hengalakle amrom doji Israel the protest after protest ni Israel gi mkhoi cabinet manu de amna chawraba change amagi change tawba hato hapin gi thaba ma mkhoi portfolio de chawraba thaba ma thakre masine baram boy ga Israel ki public sing barakta Netanyahu ki decision adu ki against the amna chawraba protest ama tawdana lambi thong ta pai thaba ka si utli kaino hai matam da Yoav Gallant war ki mkhoi gi cabinet ki mkhoi gi defense minister ni chawkra amasung war sing asi matam kya ni ki litto no proper Yoav Gallant ase mak post ki lokthokre adu ka minister Israel kaji ko ma hapkre masidani hujik public ni saunarak ni se Netanyahu na pami se Yoav Gallant ase matang da makhoi gi phadna pukraba mi sing ase karam haina puthorakani haib si favor ngang mi ni masi kari maram gino public question ma pulo thokadori se masina takpudi akhoi gi phakraba mi sing Hamas hujik khutham kra mi sing makhoi ase puthorakpagi plan tawdrapra Netanyahu nang na khali se kaino aji hasigum question ni hujik kan tawdari se Amradu new minister of oil is Israel Kaj defense minister Mark promise to Kremam the high cremo de koi captive farm pukrip sings to a shoidra putorakani aduka destruction to tokani Hamas samati Hezbollah asi hai ki wani mahak na Israel na at least 61 Palestinian hat kre ngasi Tuesday meeting ngarangit high kipsina Gaza gini aduka how 48 hours 20 people strike the sea ki Lebanon ta